ngasi topic se SIP amadi angang hariba ani asigi maramda thamjage SIP tawbase matam sangna lawriba makai matam sangna paisa tungsaliba makai hayeng paisa phangpa matamdasu yamna chawna phangi haibase som khangbibra angang ama haibase company ama linkhatpaga chap manai angang asida SIP tawbaga su hairap manai matau karamna manaribano haibado makha tajage angang ama naupuba matamda tha 10 changi tha 10 leraba matungda angang ase malemda khongdarakadini hairiba matam asibu akhoi stock market ta yengpa taragadi IPO lakpaga chap manai IPO la iba company asina market ta buy sen yarpa matamse angang asina taibangda khongdarakpaga manai tha 10 naupurupa asida mama asida numit khudingi SIP da paisa hunbaga chap manadakadini mama asida numit khudingi angang asi masa mau phananaba jinjak thadaba yaroi aw athum haira hairiba se SIP da paisa thadabaga chap manai madugi matung tarakpada angang asi taibang phaurakle taibang phauraba matungda angang asi company ama oina akoina uba yare hairiba company asi phahange phaloi mama mapagi khutta leire angang asi karamba makairomda chalangadage haibasi mama mapana takpiba hauragane SIP da invest tawse haruba taragadi matam yamna kuina sangi matam yamna lawi maduni invest tawba talli harakani ngasaigi angang dudadi kayam kuina invest tawgadage haibadu yengo angang ama hek mironba haurakpadagi hauraga angang asina maromdom paisa thoktribau mama mapa oibasina invest tawgadini hairiba angang ase maromdom lepa ngamnanaba maromdom lepa ngamdringaida angang asigi punsi telakpana maram oiraga taibang pan thadoktuna sakhiba matamda company da yengpa taragadi hairiba company ado fundamental soilmen maram oiraga market ase kaikre natagana mutkre haina lawgadini angang adudana taibang pan thadokhibaga pangkhakni angang ama hek mirombadagi hauraga hayeng angang sina paisa thoktribauta thadariba paisa se adoki mati yamna chawba paisa amani masida hainingbadi SIP tawba matamda matam yamna kuina sangi matam yamna lawi haidana negative kamelomda laktaba angang duga compare tawba yai angang amana sahi kun surapa matamda maase paisa tholakadini adoi taragadi kaidawba aina SIP tawgiba jesu sahi kungi matungdadi natragana sahi 30 gi matungdadi aina thangiba paisa kharaduna yamna chawba sempham ama oiramgadini hairiba se angang duga pangkhakni angang duda paisa thadabagumna SIP da su tha kudingi yamba yamtaba paisa khara khara invest tawba yagani haibagi message ti piningbana maram oiraga video se semakpani ngasigidi matang swaida loisanjage mathangda mayamda knowledge piba yaba video amuk puduna laksage